78 suba Manipur Khngdraba Ningtmba numit asibu Manipur Khngdraba imana Ningtmba numit 14 August hariba asini ngasi August ki tang 13 Manipur gi puari da kaubu yadana leiragadaba Manipur gi Ningtmba sinarakhiba yamna maru oiba numit asini ngasi 2024 August 14 ngasi gi 78 suba Manipur Ningtam numit haibadi 78 Manipur Independence Day asi ningsingba fai Maramdi mamang thakta aikhoigi haukiba puwari sing aduna ngasi aikhoigi oiriba Manipur Khngdraba asi oiribani semambani haukraba aikhoigi puwari amadi tongan ba iramdam Khngdraba Manipur asi thanamna bohotnabada masada ninghanaba leitana lanthengnarakhiba mikhapona leigadabagi sharuk ningtamna mikup amatang hinglamlaga sikibana hena fai khanba adugumba athaubi sing adugi thaunatana itana semlamba Khngdraba amakhakni Makoina thamlamba Ningtmba Manipur amagi manglan ama manglamba amadi poklabadi aikoi ningtamna hingadabani amadi ningtamna leigadabani haiba adugumba khwaidagi maru oiba aikoigi mi ama oina wakhanda sendraba yadraba adugumba wakhalon amakhak layoikraba ipa ipusing aduna thambirambani ngasi aikoina 78 suba Manipur Independence Day asi ningsingpham thoktabra masi khanjilurabadi phungawari nate hingliba aikoina Manipur society ga yamna naksinaba supnatagi sahi 78 khakki mamangda thokiba ningsingningai oiba Manipur puwari da adugumba khwaidagi maru oiba numit amakhakni Masiga mari leinana Manipur miyamda selhaningba wakhalon adudi adumak lengdana leiri masiga mari leinana Manipur miyamda selhaning wakhalon amadi adumak leiri Aikoi Manipur da hojik tongan ba issues mayam ama tongan ba crisis mayam ama leiri hojik kuki huran ba narco terrorist ki thawong penava natri asigumba ima leibak pu temsingnava asi Manipur izati asina penava natri masigi waroishin masi karidagi hauraklibuno haibasi thidoke hairabadi aikoi gi haukraba puwari gi leimaising adu hangattuna fakatuna yengba ama mathau tari Aikoi karamna hinglammi aikoi kanagi makha polami amadi aikoi gi Ningtmba amadi aikoi gi oiba Ningtmba asi kadai fawwa leirami kadai fawwa aikoi gi Manipur jati asi kadai fawwa aikoi asi mapangan kalami haibasi aikoi gi puwari da kongul liba mathau tari Hairibasing asi khangba ngamlaba matam khaktada Manipurna ningtamba ngamliba amadi ngasi karamna maningtamna hinglambage haibasi Manipuri gi mipum khudimangna khangpham thoklakani Manipur bu namdana Manipur gi ningtamba 1947 gi 14 August ta matamdugi GP steward na Manipur gi ningtamba asi Maharaj da aikoi gi Khngdraba asi 1891 Anglo Manipur War da loksin khraba matungda Union Jack ki phiral haiduna ningtamna British ki makhada leiramba adu ngasi August ki Tarik Taraga Mari haibadi 14 August haiba numit asigi ahing nongyaida Ningtmba leibak ama oire Ningtamna leiba amadi independence sovereignty status adu mangdana thamba adugumba leibak ama oire haibasi matamduda lauthok pirambani madugi numit aduni ngasigi numit 14 August hariba asi madugi hek nongalakpada 15 August 1947 da India su amuk British ki makuttagi ningkha tamkhibani India ga Manipur ga asi Manipur na India dagi nongma Ningtmba hali maram maduna 15 August India gi Independence Day gi mamangda 14 August Manipur Independence haidana ngasigi numit asida khoina celebration tawriba asini Hoji Manipur da Kanglup masengi oiba yeknaba yengthinaba leiba leipak asigi ngamkhaida singnarakpa lamdam asigi human right violation tawrakpa yellomi singna masagi lamgi mapu oijaba ngamlaktaba yellomi masengi marakta nungsinaraktnabagi singsep thaba hu kamsinba lamdam sigi pothok singi mapu oiba ngamlaktaba asigumba mayam asi matamduda leiramba political status adu puwari gi tangka kharada ikhang khangogdana hongkiba haibadi 1949 gi October 15 da Indian dominant da tinkraba matungda oirakkiba issue amani haina lawba yai hojik maksu Manipur da political status asina oheliba Kanglup anigi haibadi Manipuri amadi Manipuri natabasing haibadi illegal immigrants sing asina chatharakliba lan asida masigi leiriba armed conflict issues mayam asisu hairiba Manipur na India da tension khraba matungdagi ohelakpa adugumba thawong amani haina lawbasu yari